Laisna ngambagi phone do receive tawrami. Hello, ngamba kaidorage amo. Hayeng unadoi ko. Nahan do unada ngaire. Aikhoy ani gi bill do hayeng di soidana kakana tawbirage na haire. Laisna do khangaudi mai thong do sakpham hongkiba. Laisna chimbal ani do chinglap tawna nok tu na haire. Asengba yam harawe ado nahan chatpa numittu da yara adi amuk ehna nungai gadabani. Numittu da di moi mathak singa pau phaunadriba male. Ngarang di moi pau phaunaba male. Aduga kakana ngasi mana yara ni hairakpani. Ado hayeng nahan gi matamdu da thoro ko nangonda ai surprise am su pidoini. Laisna ngambana surprise pi ni haibadu da khangningbana langtak narami. Kay surprise no gift la. Ngamba nok laga hairei. Hayeng khango surprise ni ko. Ai thamage ko nungsibi horen amuk torake. Hoi thammo. Ngamba phone thamki. Ngasai dagi wadi kaya ngangning ngangthokpadi ngamdraba. Ngambagi call duna lingzil gi leiton pumba phazil hanki. Adobo laisna na lingzil gi haingam tawngam matawdo khangladuna hairei. Masigi ngambasina call hek tawsalaktana mi wari ga loina ka helabani tan kai ba haisin. Lingzil se wari makha taning mana loireba se liro. Lingzil ka aduda leiriba thongnawa do tamna yenglaga hairei. Iche horen amuk chak toklaga lirage. Matam se thenga male. Ai thabak tawrokige. Laisna magi hauna video tawrei. Yare hozipu kadaidagi thabak no. Kem lehaudrabani thabakka. Nang thabak yam tawningbraba. Thenga su thengna wari loisindaba yaroi ko. Ai suna ting pangi haiba thabak to. Is karigi ichena yaudoino. Wai sitpagi matam oiraklani tawbani. Ichena aduk yam taningagabu. Aina kedawbai liroidoino. Laisna nokfet tawna lingzil gi makut paidun hairei. Adoneba se liroba. Lingzil do wari makha taraklami. Asumna matamso asum haukiduna ichegi exam su naksilaklami. Adubu laibak thibadi exam ayada ichedo lok laihau tawduna kanna narami. Jena naraga laibana mama akhoi ani yamna warami tawfam su khangamde. Nongma gi phibam sum soksilami. Iche thoibi hoisu iche masangam de pau tabadagi nongmai khoida ine sanarega laami. Mapalom dagi taping kori. Lingzel mama Lingzel machegi manak ta phamduna chak inbirami. Lingzel su mapanda mi kauba mali haina mache da hairei. Iche mapanda mi kauba male iche thoibi male ai tho okige. Haiduna Lingzel makutto machegi chak inbirambadagi hamdoklami. Aduga machegi krang lauraba chinbal mayada pakliba chak maru singdo taithokpiduna mon adunga khattuna machebu hiphalami. Aduga Lingzel nanghoroi matagum khonglei thuna mapanda thorei. Lingzel mapanda leiramniba misak tu ubaka momon numinok kaloinana khangai hairei. Iche thoibi ine lao chango atopagi tapta lepaga atum leirami imungda kok changakpa yabadubo. Lao ine je thoibi lao. Thoibi mama sanarei da changsi haina yenglaga sign tawi. Sanaroi su hoi haiba matagum haunaruba tawdana mama macha chanugi kada changi. Lingzel machegi phamungi nakanda leiriba tul anido thoibigi mama gadapi tul anidusu machet kairabani. Adubo thoibi mama machadi karimta khandana adumak phammi. Thoibina purakliba cha thak mayam do Lingzel da pi. Thoibina Lingzel da pi riba polythene gi makholduda phamungda asibakum yata dunna leiriba nungai na tumjariba chanu de ayet papibagum thoklare. Chanu mamit pangba ngamdaboi makholga nikna hairei. Lingzel ini hoigi chaga semune nangbo. Maduda sanarei na hairei. Semuranu thoibi aikhoi ani chak tokpada ngairi. Ngasidi thangmaiban gi lai khurumubani. Hayeng di exam nina icha chanu su pubige tawbani. Aduda noi mamana nangdi yam kanna naduna lei hagot kangkhat pangamdadana lei haibaduda
ꯏꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒ ꯑꯩꯒꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯕ꯫ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯆꯥꯕ ꯌꯥꯒꯗꯕ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯇꯣꯛꯑꯒꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯏꯁꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯅꯥꯔꯩ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯆꯅꯨꯒꯤ ꯃꯀꯣꯛꯇꯣ ꯅꯥꯟꯊꯕꯤꯗꯨꯅ ꯆꯅꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯥ ꯐꯔꯅꯤꯗ, ꯀꯩꯗꯧꯕꯒꯤ ꯀꯨꯏꯅ ꯅꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯁꯦꯜꯁꯨ ꯄꯤꯗ꯭ꯔꯤꯕꯅꯤ, ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯤꯔꯒꯦꯅ ꯄꯨꯔꯛꯑꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯊꯣꯏꯕꯤꯗꯒꯤ ꯄꯔꯁꯇꯨ ꯂꯧꯔꯒ ꯂꯨꯄꯥ 10,000 ꯆꯅꯨꯗ ꯄꯤ꯫ ꯆꯅꯨ ꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯁꯦꯜꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯁꯦ ꯑꯩ ꯂꯧꯖꯔꯣꯏ꯫ ꯁꯅꯥꯔꯩ ꯆꯅꯨꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯁꯦꯜꯁꯤꯗꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯤ, ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯏꯃꯥ ꯍꯣꯏꯅ ꯃꯇꯦꯡ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯩꯗꯤ ꯅꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯣꯏꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ, ꯆꯅꯨ, ꯅꯪ ꯊꯨꯅ ꯐꯔꯅꯤꯌꯦ꯫ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯅꯥꯔꯩꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ ꯆꯤꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ? ꯃꯃꯥ, ꯃꯤ ꯈꯔ ꯂꯥꯛꯑꯦ ꯐꯤ ꯂꯧꯒꯦꯅ꯫ ꯍꯣꯏ ꯍꯣꯏ, ꯃꯃꯥ ꯂꯥꯛꯑꯒꯦ ꯍꯥꯏꯌꯣ, ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯝꯃꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯐꯣꯟ ꯊꯝꯈꯤ꯫ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯍꯪꯉꯛꯏ, ꯏꯃꯥ, ꯀꯅꯥꯅꯣ, ꯇꯥꯃꯣꯔꯣ? ꯁꯅꯥꯔꯩ ꯐꯣꯟꯗꯨ ꯄꯔꯁꯇ ꯍꯥꯞꯆꯤꯟ ꯍꯥꯏꯔꯛꯏ, ꯃꯥꯅꯦ, ꯌꯨꯝꯗ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯁꯅꯥꯔꯩ ꯆꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥ, ꯊꯨꯅ ꯐꯔꯣꯀꯣ, ꯉꯁꯤꯗꯤ ꯃꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯆꯅꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯗꯣ ꯍꯥꯏꯅꯤꯡ ꯇꯧꯅꯤꯡꯕ ꯀꯔꯤꯝꯇ ꯄꯣꯛꯇꯕꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯅꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯆꯅꯨ, ꯅꯪ ꯊꯨꯅ ꯐꯔꯣꯀꯣ꯫ ꯋꯥꯍꯩꯁꯤꯒ ꯏꯔꯣꯏꯅꯅ ꯊꯣꯏꯕꯤ ꯆꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯅꯨ ꯃꯁꯥ ꯈꯔ ꯐꯔꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯛꯈꯤ꯫ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯒ ꯊꯣꯏꯕꯤꯒꯁꯨ ꯃꯥꯟꯅꯕꯅ ꯊꯣꯏꯕꯤ ꯍꯣꯏꯅ ꯆꯠꯄꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯉꯛꯄꯅꯤꯀꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯁꯨ꯫ ꯆꯅꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯒꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯏꯝꯕ꯭ꯔꯣꯏꯗ꯭ꯔꯤ ꯇꯧꯕꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯊꯪ 10 ꯊꯥꯗꯣꯏꯅꯤꯅ ꯆꯅꯨꯅ ꯃꯥꯕꯨ ꯃꯣꯏꯒꯤ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯃꯣꯏꯒꯤ ꯃꯥꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯀꯧꯅꯥ ꯐꯛꯇ ꯐꯝꯂꯒ ꯌꯥꯝꯅ ꯀꯣꯛ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯆꯅꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯃꯥꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦꯍꯦ, ꯏꯆꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯁꯤ꯫ ꯍꯥꯏꯔꯒ ꯏꯕꯣꯆꯧ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯨꯡꯗ ꯄꯨꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯅꯨ ꯏꯕꯣꯆꯧꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯆꯅꯨ ꯃꯤꯠꯌꯦꯡꯐꯝꯗꯨ ꯍꯟꯗꯣꯔꯛꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯥꯅ ꯋꯥꯔꯦꯞ ꯂꯧꯖꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯍꯌꯦꯡꯁꯦ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯒꯦ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ꯫ ꯍꯥꯏꯔꯒ ꯆꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯤꯡꯖꯦꯜ ꯁ꯭ꯀꯨꯜꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯒꯗꯣ ꯏꯄꯠ ꯄꯠꯊꯕꯒꯤ ꯃꯑꯣꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯪꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯆꯅꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨ ꯑꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯧꯔꯛꯏ, ꯂꯤꯡꯖꯦꯜ, ꯂꯤꯡꯖꯦꯜ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯅꯨ ꯂꯤꯡꯖꯦꯜꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯤꯡꯖꯦꯜꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯆꯅꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯡꯖꯦꯜ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯤꯡꯖꯦꯜ ꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯐꯃꯨꯡꯗ ꯄꯣꯞ ꯇꯥꯔꯒ ꯂꯩꯔꯕꯅꯤ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇꯕꯤꯗ, ꯈꯣꯡꯎꯞꯀ ꯂꯧꯊꯣꯛꯇꯕꯤꯗ ꯐꯃꯨꯡꯗꯨꯗ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯣꯡꯅ ꯍꯤꯞꯄꯒꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ꯫
Chanu Lingzelgi mataududa nungaitraduna Lingzelgi manakta phamthaduna Lingzelgi mamai mamitta chaiduna leiriba sai maru-marudo Chanuna sai singdu hugatpiraga hairei. Nangbu kaidaurage nasa ngamdarbraba. Lingzeldo tande mande haugatlaktuna hairei. Iche aidi ngasai chaksu phajana chahodre thengena adum chatle school aduga ngasai akhoi mem thadoina class tawringeida akhoi imanabi amana tungdagi pencil na aigi brit asum khochilei aduda aina tung onthoga tawraknu na haibani aduda akhoi mem na thadoina aina onthoktuna wari sanaraga lei laik da ise pukning changdina mapanda le phalle bel tandri pho aduda aidi chaga phajana chahawdabaga wabana loiraba Chanu Lingzelgi wadu taraba tungda Chanu Lingzelgi khungupto lauthokpiduna hairei. Matungdadi mine pencil na kholakera ama torakera manaba yade. Maduda manariba mido khwaidagi apangba mini. Lingzel machegi wadu tabagi wa leite. Machegi wadu tabagi mahutta hairei. Iche chak leitrabo ai chak lamana loirimi. Chanu Lingzelgi khungupto lauthokpiba loiraga Khungupto Lingzelgi Kang khamakada thammi aduga hairei. Chakti leitrene. Lingzel machina chak leitre hairakpaduda mama mimit suktoklaga masa mathanta phijing phring chongi. Chanu Lingzelgi mataudo nungaitraduna amuk makha tarei. Lingzel iche sak thongnaba tawrage. Iche na ngasai dukandagi lestara pibadu leirakpani. Adu charaga ngha khanguko iche chak thongnaba tawrarage. Hairaga Chanu lestu lauthokpa changki. Ngasaidagi machin manaw nangangnaribado ibochong magi kadagi tarammi. Ibochong machin manawgi warisingdu taraga tuminna kapcharami. Adubu ibochong warisingdu tai haiba khaktani hoi mai karimta haide. Chanu les ado Lingzelda pirammi. Lingzel arang khorang mana henman kibana school dress to hongdokni khangdaba makhei Les to hana nang hor idong matagum charami. Chanu Lingzelgi kucha du ubada ingak na yingla to na hairei. Phunni nangbo tatna chao iche chak thongno batawrage ko nang su cha baloiraga dress se hongdo ga ngak potharo. Lingzel hoi mai khumam ga changde makhanaw khugrabatuda makhutna maduna namduna chabada. Chanu Lingzelgi matawduda nophet tawzaraga imungda changki. Somdana Chinglen mama Sanarega Marai Tonarami. Sanare na macha Chinglen da asum na hairei. Exam how by doctor. Aduga bullet labio, college ka bada bullet da chatuini gaina. Exam bu yarok ni yarok isu kangdaba. Chinglen do mama giwadu da happy sounding lap tong na hairei. Ima adudi hainuda na chasibu karam da exam da yarok taba yauge. Yaude, ten da natro, second division da napaga yarok pado. Chinglen do mama de kaibu sounding boy hairei. Adu erso yaudi yawidana handak de ace oidana fast yawne ba ima handak aige familiar do aigi marup loyangam baganeba mangondagi ni anamana mina silise mangondagi sin bai se kaimta suininga yawroidabani ima Sanari machagi wadu taraga noktuna hairei. Mama isi kaigi leitadana mama da badagi silli hairaga noktana tawrini mase. Ho noigi namana baloyangam bahaibadubu CM Prem gi masa amakhak yawbudo natro. Chinglen maya ihi higat na hairei. Mane ma imadi kamai khangiba. Kaidawbagi khangwaidoino. Magi mama me mado aige college lab ta pulai ibani ne. Yamna phabani. Nahan imaga thoibiga bazar da phi thadaba chatlidana. Aduda moi mama macha ani do thengnei. Yamna chammi macha dusu CM gi macha ni haidana ne pongthok saukthokpaga tawde. Chinglen mama gi wari do thattuna hairei. Tawbani ima yam phabani. Akhoi ni bullet the college samina se hainayeba. Sanare do macha da mamit phairap yengammaga hairei. Yare isa ibungo nungsibo. Exam sida pass ta lak ta law. Isa na pamba bike la bullet la imana soidana leibini. Exam haidok trip haudi chup chap ta leina siko. Nang ngang na ringi da ne numit kasi changkiba khangawde. Macha da ngang na pola khokta phawriba phi singdo lausillaga imung da changki.
จิงเล่นมากีไม่เกยิงนี่ยิงนะมาดูสุกตกตุนะมาคุดเย่ตุนะมาซ้ำลุมังกีซ้ำดอให้เป็ดให้กัดละกะมาจินดามุรุมโซลีไอ้เนี่ยขังกันเนี่ยไอ้คุยมากีให้เนี่ยตาหน้าวิญญาณวิเศษตัวอันนี้สิว่ากินไอ้เฟทโอกิเกให้ละกะทงกาลมแต่โทกิจิงเล่นส้มแต่จันนูจากลอยสิละบะลอยตุนะอีโบโซกิมันางตละอามีอีโบเจ้าสมังดางจิตลางตุนะเลยรมีจันนูสุกุมดารักละกะอีโบโซกิมันางตักจังตุนะให้เร่มาจากลอยเร่โอ้ลอยเร่ดีจ้านะว่าตัวเรสิดิงเจลสุจากลามีนะตัวกิบได้จัดloมาเกาโรจากจ้านะบ่มาสุจังอาเกจันนูห้อยมาให้รำมกะลิงเซลเกาบจังคีลิงเซลมากีพมุงดาตุมปักตาสิลกะตุมละเกเลยรมีจันนูลิงเซลกีมาไม่น่าทับดูนะลิงเซลบ่ฮงดอกปีรมีลิงเซลตาบรนังบ่ฮากโลเซจากลอยเรจ้านะบ่ตอรสิละลิงเซลจากปลักปดุดามามิตโตตับลีปังเออดูกมขุดอันนี้ดูนะมามิตอันนี้ดูน้อยระดูนะให้เรอิเจเกนจางทงอิโนนังนปามสบะสาวรีดูทงเออดูกบราคาราฮาวเรลิงเซลมาเจนสาวรีกบรากับปลักปดกกีพุกฮากลักละกะจารรสิละโอให้รำมกะมานานะจากคุมตะจังคีจันนูมาจินดามาเสียงางสิดีให้ระกะมาสุจากคุมตะจังเลยลิงเซลจากจ้าบะฮารมีจันนูลิงเซลนะจากจ้าบะฮารมบดุดาจันนูนะลิงเซลดาให้เรง่ายคนนี้ดังบ่มาบกจังอักเจให้เนริงีดาอีโบโจจังเลยอีโบโจนะจันนูดาให้เรไกด์จากลามดนะจ้าซารินีเจ้าอิสาสิเดให้เรกีอีโบโจสุมาอยู่จากลุกมาปาดพัมทัดุนะจากซาบะฮารมีอสุมนะนุมิดอดูเขาคิดว่าขังเอาดีมาทั้งกินมิดนี้จันนูจากทงบลอยดูนะมันนี่หอยเดจัดนบลอยสิลามีลิงเซลมากิกาดลายริกปานะมาจีนทับกอามาจัดนบกีตยารีโตรีบดอลิงเซลนะขังลามีอดูกลิงเซลมามางดสุดายริพักโตนะมาจีดติงยิงลุตุนะให้เรอีเจ้าอายุอังันบัสดากระไรจัดเกให้โนจันนูมาเจตาระบมิงเซลดูดาคอยดานระบไม่ทงอดอมาปุงพานะยิงสบพังจบะอากายบมิงเซลดูดามาไม่อดอคอยเลตุนะยิงละกะให้เรอีเจียงสิดีอินี่หอยดจัดลุกีลิงเซลมาเจตุนะมันนี่หอยดจัดนี่นะให้รักปดุดาลิงเซลอิงงักนะมาเจดให้เรอีไกดูบัจจัดตัวไปเจเดียจันนูมิงเซลอากายบดูมังโกกีทงซิลเดเทจิลลีอดูกับมันเอาหนึ่งปีดอนสิลังกให้เรอีอดูบุรอนังสีอินี่หอยดเนี่ยทำมากับเอ็กซามเซทานลังกีโตบันีอินี่คอยกิดีมีสุกันน้ำเลยสบันนัดเตอดูนั่นลายริป้าบดออินี่หอยดเลยระกะอิงนจิกนาป้าระกะอินี่กิทำไปข้างมาติ้งโตระกะเลยบันนับพัดรอนังกิลอยจีพาวเดลิงเซลมาเจกีวาดูตาระบตงว่าขันยามนะขันมามีสักอามากุมนะงากตุมินนเลยรมีจันนูลิงเซลนะตุมินเลยสันคีบดูดาจันนูนะหายรีบวาดอยานิงจับระหายนะมานาวนุปีดหังเลยลิงเซลอิจินหายรีสิบุนังบุยานิงจับลิงเซลจะฮีดีอ่างอุยสบกีวานีว่าขัลดิกนากีฮัลอุยระบาฮันุบานุบิกีว่าขัลนิมานะขัลลิบะมาจีนะมังวันดหังลิบะอดอยามนะตับนะมาเจได้ยิงละก็ให้เรอีเจ้ไอ้บุตรแกสุขันเดดาอดไอ้กระรำการตะกี้เลยระก็กระรำการตะลากตัวบ้าจันนูยังนะให้เรเลยบกิดีให้บังอัมรีอดฮอเรนอินี่ก็ตานะระก็ขังกันนี่อดกันนังในเอ็กซามเฮกลอยบกะอีเจนะนังบุลาวบลากตัวนี่ลิงเจลสุกยามตาบมีอยู่อมุกุมนะโอ้ให้ตุนะตุมินนะเลยเครลิงเจลจันนูมาทำสิสุเทงมันนี่ให้นะพักล่างเดเทลีบกรีตุได้ยิงลำมีจันนูกรีกตาได้ยิงละก็เทงีให้บมาตากงพุกเขากละก็มาจินดาอัสปุงสิเดอายอริดนะให้ละก็จันนูมากิกาดจังละก็พันิกอภบมุขงดุกตุนะมากิมวนเมียดกีเปอร์สอโดลกทุกตุนะมาปานดทอรีจันนูทางลีบคงทางดูจับลิบตุนะ
ꯃꯅꯥꯎ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯤꯡꯖꯦꯜ, ꯆꯥꯛꯇꯤ ꯊꯤꯔꯝꯃꯕꯅꯤꯀꯣ, ꯍꯣꯔꯦꯟ ꯃꯥꯝꯃ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯊꯤꯔ ꯆꯥꯃꯤꯟꯅꯔꯣ, ꯏꯆꯦ ꯊꯣꯛꯑꯦꯀꯣ꯫ ꯄꯟꯊꯕ ꯇꯧꯗꯅ ꯑꯃꯨꯛ ꯆꯠꯈꯤ ꯆꯅꯨ꯫ ꯂꯤꯡꯖꯦꯜ ꯃꯆꯦꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯤꯡꯖꯦꯜ ꯍꯣꯏꯗꯒꯤ ꯃꯅꯤ ꯍꯣꯏꯒꯤ ꯂꯝ ꯑꯗꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗꯦ꯫ ꯈꯣꯡꯅ ꯆꯠꯂꯕꯗ ꯄꯨꯡ ꯑꯃ ꯐꯥꯐꯥꯠꯇ꯭ꯔꯤꯉꯩꯗ ꯌꯧꯕ ꯃꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯒꯥꯔꯤꯅ ꯆꯠꯂꯒꯅ ꯃꯤꯅꯤꯠ 20-30ꯗ ꯌꯧꯕ ꯃꯐꯝꯅꯤ꯫ ꯆꯅꯨ ꯈꯣꯡꯅ ꯃꯊꯟꯇ ꯆꯠꯄꯅ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯆꯅꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯅ ꯃꯅꯦ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯦ ꯊꯝꯕꯥꯜꯁꯨ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯆꯅꯨꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯍꯥꯟꯅ ꯃꯅꯦꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯋꯥꯈꯟꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜꯒꯤ ꯒꯦꯠ ꯑꯗꯨꯁꯨ ꯏꯔꯥꯎ ꯂꯥꯡꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯒꯦꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯡꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯅꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯇꯧꯔꯝꯃꯤ꯫ ꯆꯅꯨ ꯒꯦꯠ ꯑꯗꯨ ꯂꯥꯎꯃꯜꯂꯤ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯑꯗꯨꯛ ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯅꯨ ꯃꯅꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯅꯤꯡ ꯍꯤꯡꯒꯣꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯊꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯆꯅꯨ ꯃꯅꯦ ꯊꯝꯕꯥꯜꯅ ꯊꯣꯔꯛꯄ ꯎꯔꯗꯨꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯦꯕꯨ ꯀꯧꯏ꯫ ꯊꯝꯕꯥꯜ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯅꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯊꯝꯕꯥꯜꯁꯨ ꯉꯛꯄꯣꯏ ꯍꯔꯥꯎꯕꯣꯏ ꯆꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯒ ꯃꯥꯜꯂꯨꯔꯤ꯫ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤꯗ ꯏꯅꯦ, ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯁꯨ ꯃꯣꯏ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯃꯥꯝꯃ ꯊꯕꯛ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯅ ꯆꯥꯔꯛꯇ꯭ꯔꯤꯗ꯫ ꯊꯝꯕꯥꯜ ꯆꯅꯨꯅ ꯈꯪꯍꯧꯗꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯆꯅꯨꯗ ꯃꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯝꯗꯦ꯫ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦꯁꯨ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯏꯊꯟꯗ ꯆꯥꯕ ꯇꯜꯂꯛꯇꯅ ꯃꯅꯤ ꯍꯤꯡꯒꯣꯜꯁꯦ ꯀꯣꯕꯤ ꯈꯔ ꯊꯥꯔꯨꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯏꯅꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒꯅꯦ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯆꯅꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯃꯥꯗ ꯆꯅꯨ ꯂꯥꯛꯄ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯐ꯭ꯂꯣꯔ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯃꯥ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯣꯏ ꯃꯅꯤ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤꯅꯦ, ꯃꯣꯏ ꯂꯤꯡꯖꯦꯜꯒꯤ ꯃꯔꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯦꯅ꯫ ꯊꯣꯏꯕꯤ ꯃꯃꯥꯗ ꯑꯣ, ꯃꯥ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯝꯗꯕꯅꯦꯕ, ꯈꯪꯅꯤꯕ ꯃꯥ, ꯍꯣꯔꯦꯟ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯤꯠ ꯇꯧꯒꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯅꯨ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯑꯣꯏꯔꯤꯕ ꯀꯥꯗꯨꯗ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯥꯔꯄꯦꯠ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯆꯅꯨ, ꯑꯦꯟꯖꯥꯡꯗꯨꯕꯨ ꯏꯍꯥꯎ ꯍꯥꯎꯇꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛꯀ ꯏꯆꯥ ꯆꯥꯗꯦ꯫ ꯍꯥꯎꯏꯗ ꯏꯅꯦ, ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯆꯥꯛꯀ ꯏꯆꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯏꯅꯦ, ꯆꯅꯨ ꯀꯔꯝꯅ ꯃꯅꯤꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯆꯅꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯉꯤ, ꯇꯝꯅꯤꯡꯉꯤ ꯍꯥꯏꯕ ꯊꯝꯕꯥꯜꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯅꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯪꯕꯨ ꯏꯅꯦꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯀꯩꯒꯤ ꯏꯅꯦꯗꯕꯨ ꯏꯀꯥꯏꯔꯤꯅꯣ? ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯆꯅꯨꯁꯨ ꯃꯅꯦꯅ ꯍꯪꯂꯛꯏꯉꯩꯗꯨꯗ ꯇꯥꯟꯖꯥ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯆꯅꯨꯁꯨ ꯃꯅꯦꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯗꯣ ꯍꯟꯗꯛ 10 ꯊꯥꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯏꯆꯪ ꯆꯪꯗꯦ꯫ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯊꯣꯛꯈꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯅ ꯋꯥꯔꯦꯅ ꯍꯦꯛꯇ ꯇꯨꯝꯈꯤꯅꯤ꯫ ꯑꯗꯨꯅ ꯏꯅꯦ ꯍꯣꯏꯁꯤꯗ ꯂꯩꯍꯜꯂꯒ ꯏꯅꯦꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯕ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯏ꯫ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯑꯗꯨꯕꯣ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅꯕꯨ ꯂꯩꯅꯤꯡꯒꯗ꯭ꯔꯣ? ꯏꯅꯦ, ꯃꯥꯗꯤ ꯌꯥꯔꯕꯅꯦ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯅꯨꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯔꯝꯅꯤ꯫ ꯌꯥꯔꯗꯤ ꯍꯌꯦꯡꯁꯤ ꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯑꯣꯇꯣ ꯋꯥꯏꯔꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯏꯅꯦ꯫
ꯊꯝꯕꯥꯜ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯃꯛꯁꯤꯜꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯨꯅꯤ? ꯏꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯃꯄꯥꯟꯗ ꯊꯕꯛꯀꯤ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯂꯤꯡꯖꯦꯜꯗꯣ ꯏꯅꯦꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯔꯁꯨ ꯌꯥꯏ ꯏꯅꯦꯒꯤꯗꯤ꯫ ꯆꯅꯨ ꯃꯅꯦꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡꯗꯣ ꯏꯅꯦ ꯄꯨꯡ 9-10 ꯑꯗꯥꯏꯗ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯂꯥꯛꯀꯦ꯫ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨꯗꯅ, ꯊꯕꯛ ꯂꯩꯍꯧꯔꯣ ꯅꯪꯕꯨ꯫ ꯏꯅꯦ, ꯑꯩꯁꯦ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯝꯕ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯗꯥꯏꯗ꯫ ꯐꯩ ꯆꯠꯀꯗꯕꯅꯤ꯫ ꯆꯅꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ꯫ ꯍꯣꯏ ꯆꯠꯂꯣ, ꯏꯅꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦ꯫ ꯆꯅꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯅꯨꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯅꯨꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯅꯦꯒ ꯃꯥꯒ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯕꯣꯆꯧꯁꯨ ꯆꯅꯨꯅ ꯍꯥꯏꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ꯫ ꯆꯅꯨꯒꯤ ꯋꯥꯗꯣ ꯃꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯌꯥꯃꯤꯟꯅꯗꯨꯅ ꯍꯌꯦꯡꯒꯤ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯅꯨ ꯂꯤꯡꯖꯦꯜꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯣꯝꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯏꯝꯕ꯭ꯔꯣꯏꯗ꯭ꯔꯤ ꯇꯝꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯔꯩꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯅꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯅ ꯍꯣꯕꯦ ꯇꯧꯕꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯆꯅꯨ ꯈꯨꯔꯨꯗꯤ ꯈꯔ ꯍꯨꯕꯥꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯅ ꯆꯅꯨ ꯑꯌꯣꯃ ꯍꯥꯏꯅ ꯃꯈꯨꯔꯨꯗꯨ ꯅꯥꯟꯅ ꯑꯃꯨꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯃꯤ ꯑꯃ ꯇꯨꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯐꯅꯦꯛ ꯁꯦꯠꯀꯦꯅ ꯇꯧꯔꯝꯕꯗꯣ ꯊꯣꯏꯕꯤ ꯐꯅꯦꯛꯇꯨ ꯌꯦꯞꯁꯤꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯅꯨꯒꯤ ꯁꯦꯠꯂꯤ ꯇꯧꯔꯒ ꯂꯥꯛꯄ ꯃꯇꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯈꯪꯉꯕꯅꯤ ꯅꯪ ꯑꯣꯏꯔꯝꯅꯤꯁꯦ꯫ ꯅꯈꯣꯡꯗꯨꯅ ꯃꯤꯠ ꯊꯛꯄꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯆꯅꯨ ꯃꯈꯨꯔꯨ ꯍꯨꯕꯥꯠꯄꯒꯤ ꯆꯩꯅꯥꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯈꯞꯆꯤꯡ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯤꯗꯤꯕꯥ, ꯑꯩꯅ ꯏꯅꯦ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯒꯤ ꯍꯌꯦꯡ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯣꯝꯁꯤꯜꯂꯤꯉꯩꯗ ꯊꯦꯡꯔꯕ꯫ ꯑꯗꯨꯗ ꯊꯦꯡꯉꯦꯅ ꯍꯥꯊꯨ ꯂꯥꯛꯄꯗ ꯅꯣꯏ ꯁꯨꯃꯥꯡꯁꯤꯗ ꯁꯤꯠꯂꯤꯁꯤꯅꯤ꯫ ꯍꯥꯏꯔꯒ ꯆꯅꯨ ꯑꯌꯣꯃ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯆꯅꯨ ꯉꯁꯤ ꯊꯦꯡꯕꯅꯔ ꯈꯪꯗꯦ ꯃꯤ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯔꯝꯗꯦ꯫ ꯏꯆꯤꯛ ꯆꯤꯛꯄ ꯃꯑꯣꯡꯗꯨꯗ ꯆꯅꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯅꯣ ꯃꯤ ꯑꯃꯇ ꯂꯥꯛꯇ꯭ꯔꯤꯕꯣ? ꯀꯅꯥꯝꯇꯒꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯊꯣꯏꯕꯤ ꯆꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃꯗꯤ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯈꯪꯉꯝꯃꯔꯣꯏꯅꯦ꯫ ꯉꯁꯥꯏꯅ ꯂꯣꯏꯅ ꯂꯥꯛꯑꯝꯃꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯌꯨꯝ ꯁꯥꯕꯒꯤꯗꯣ ꯌꯦꯡꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ꯫ ꯑꯗꯨꯒꯤ ꯉꯁꯤ ꯁꯨꯇꯤ ꯊꯥꯔꯕꯅꯤ꯫ ꯅꯪꯁꯨ ꯏꯝꯐꯥꯜ ꯆꯠꯂꯨꯁꯤꯗꯅ꯫ ꯆꯅꯨ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯅꯤꯗ, ꯀꯣꯟꯅ ꯆꯠꯂꯒꯦ꯫ ꯅꯣꯏ ꯌꯨꯝꯗꯣ ꯁꯥꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯆꯠꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯔꯒ ꯆꯅꯨ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯅꯨꯄꯥ ꯈꯔ ꯄꯨꯟꯖꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯅꯨꯄꯥꯁꯤꯡꯗꯨ ꯎꯔꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯨꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯅꯨ ꯆꯠꯈꯤꯕ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯏ ꯈꯥꯕ, ꯆꯅꯨꯅꯦ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯈꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯅꯥꯊꯩꯔꯒ ꯆꯅꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯃꯥꯅ ꯈꯣꯡꯒ ꯁꯦꯠꯂꯤ ꯇꯧꯔ ꯆꯠꯂꯤꯁꯤꯕꯣ? ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯂꯥꯛꯑꯣ ꯃꯔꯝ ꯍꯪꯒꯦ꯫ ꯃꯣꯏ ꯃꯔꯛꯇꯒꯤ ꯖꯦꯂꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯚꯥꯏ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯔꯤ ꯆꯅꯨ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯅꯨꯗ ꯇꯥꯟꯅꯗꯨꯅ ꯖꯦꯂꯤꯁꯅ ꯍꯥꯏꯔꯛꯏ꯫ ꯆꯅꯨ, ꯅꯪꯒꯤ ꯅꯈꯣꯡ ꯁꯦꯛꯄꯗꯨ ꯑꯩꯈꯣꯏ ꯚꯥꯏ ꯈꯥꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯕ? ꯑꯗꯣ ꯑꯩꯈꯣꯏ ꯚꯥꯏ ꯈꯥꯕꯅ ꯅꯪꯒꯤ ꯅꯈꯣꯡꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ꯫ ꯆꯅꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯗꯒꯤ ꯖꯦꯂꯤꯁꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯗꯨꯗ ꯆꯅꯨ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯀꯟꯕ ꯈꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤꯁꯦ ꯑꯩ ꯅꯨꯄꯤꯅꯤ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯈꯥꯕ ꯆꯅꯨꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯆꯅꯨꯁꯦ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦꯗ꯫ ꯆꯅꯨ ꯈꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯆꯅꯨ ꯃꯃꯤꯠ ꯑꯗꯣ ꯐꯩꯅ ꯈꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯕ? ꯑꯩꯈꯣꯏ ꯆꯅꯨꯗꯤ ꯀꯩꯅꯣ? ꯑꯩꯅ ꯅꯣꯏ ꯅꯨꯄꯥꯅꯤꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯁꯛꯁꯤꯡꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯕꯗ ꯋꯥꯖꯔꯝꯃꯅꯤꯅꯦ ꯅꯣꯏ꯫
ꯖꯦꯂꯁ ꯈꯥꯕꯒꯤ ꯃꯤꯆꯪ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯅꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯈꯥꯕꯗꯧꯅ ꯁꯛꯇ ꯂꯟ ꯊꯨꯝꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯑꯗꯨꯒ ꯃꯤꯔꯦꯝꯒꯥꯏꯗꯣ ꯍꯥꯏꯅꯨꯗ ꯅꯣꯡꯃꯇ ꯆꯅꯨ ꯃꯤꯉꯣꯟꯗ ꯃꯤꯠꯌꯦꯡ ꯆꯨꯝꯗꯅ ꯃꯤꯉꯣꯟꯗ ꯊꯤꯅ ꯑꯃꯨꯛꯇꯁꯨ ꯉꯥꯡꯂꯛꯇ꯭ꯔꯤꯕꯅꯤ ꯌꯦꯡꯂꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯏꯁꯤꯡꯗꯨꯒꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯆꯅꯨ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯃꯤꯉꯣꯟꯗ ꯎꯠꯈꯤꯗ꯭ꯔꯤꯕ ꯁꯛꯐꯝ ꯎꯠꯈꯤꯕꯅꯤ ꯈꯥꯕ ꯖꯦꯂꯁꯇ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯖꯦꯂꯁꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯆꯅꯨꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯏ ꯆꯅꯨ ꯅꯪ ꯁꯥꯎꯅꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯃꯣꯏꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯈꯣꯡꯁꯤ ꯏꯗꯨꯕꯨ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯆꯅꯨ ꯈꯔꯒ ꯁꯥꯎꯅꯤꯡꯂꯤꯉꯩꯗꯨꯗ ꯈꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯊꯣꯛꯈ꯭ꯔꯦ ꯆꯅꯨ ꯀꯩꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯍꯨꯡ ꯍꯥꯏꯔꯒ ꯆꯠꯈꯤ ꯈꯥꯕ ꯆꯅꯨꯅ ꯁꯥꯎꯔ ꯆꯠꯈꯤꯕꯗꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯁꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗꯅꯤ ꯃꯥꯅ ꯇꯥꯎꯔꯤꯕ ꯈꯥꯕ ꯆꯅꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯆꯤꯡꯕꯥꯜ ꯑꯅꯤꯗꯣ ꯆꯤꯡꯂꯞ ꯇꯧꯔꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯅ ꯁꯥꯎꯔꯁꯨ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯕꯤꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯥꯏꯒꯦꯀꯣ ꯆꯅꯨ ꯖꯦꯂꯁ ꯈꯥꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯔꯛꯏ ꯌꯥꯔꯔꯣꯏꯗ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝ ꯎꯁꯤꯠꯇꯅ ꯆꯠꯈꯤꯕ ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯏ ꯈꯥꯕꯁꯦ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯣꯝꯗꯅ ꯅꯨꯄꯤ ꯈꯔꯅꯗꯤ ꯈꯥꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯥꯅ ꯃꯨꯛꯇꯅ ꯇꯧꯔꯤꯁꯦ ꯕꯥꯏ ꯅꯪ ꯑꯝꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯈꯥꯕ ꯆꯅꯨꯅ ꯐꯅ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯈꯥꯕ ꯂꯩꯀꯥꯏꯁꯤꯗꯗꯤ ꯃꯥꯗꯧꯅ ꯐꯖꯕ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯉꯣꯟꯗ ꯅꯨꯄꯤ ꯈꯔꯅ ꯍꯣꯞ ꯆꯥꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯣ ꯈꯥꯕꯅ ꯑꯦꯛꯁꯦꯞ ꯑꯃꯠꯇ ꯇꯧꯗꯦ ꯈꯥꯕꯅ ꯆꯅꯨꯕꯨ ꯈꯟꯖꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯨꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯈ꯭ꯔꯕ ꯁꯛꯇ ꯂꯟ ꯊꯨꯝꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯉꯣꯟꯗ ꯆꯅꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯈꯥꯕ ꯅꯣꯡꯃꯇ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯎꯠꯇꯦ ꯃꯣꯃꯣꯟꯇ ꯇꯧꯔꯒ ꯂꯩꯖꯕ ꯃꯤꯅꯤ ꯃꯥꯒꯤ ꯃꯣꯃꯣ ꯃꯤꯅꯣꯛ ꯑꯃꯗ ꯉꯥꯎꯗꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯀꯅꯤ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯈꯤꯅꯤ ꯖꯦꯂꯁ ꯈꯥꯕꯒꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯍꯥꯏꯔꯛꯏ ꯉꯥꯏꯌꯨ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯉꯥꯏꯌꯨꯀꯣ ꯚꯥꯏ ꯅꯣꯏ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯈꯥꯕꯅꯤꯁꯦ ꯈꯪꯍꯟꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯦꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯌꯨꯗꯅ ꯍꯣꯏ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯁꯥ ꯆꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯗ ꯍꯔꯥꯎꯖꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯥꯕꯅ ꯁꯥ ꯆꯥꯁꯦ ꯍꯥꯏꯔꯛꯄꯒ ꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯗꯨꯅ ꯃꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯥꯕ ꯍꯣꯏꯗ ꯆꯠꯈꯤ ꯆꯅꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯂꯤꯡꯖꯦꯜꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯏꯆꯦꯕꯨ ꯀꯩꯗꯧꯔꯒꯦꯕ ꯆꯅꯨ ꯃꯅꯥꯎꯅꯨꯄꯤꯗ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯗꯣꯛꯏ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯃꯥꯒ ꯊꯣꯏꯕꯤꯒꯗꯣ ꯃꯣꯏ ꯏꯝꯐꯥꯜꯗ ꯌꯨꯝ ꯁꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯆꯠꯅꯤꯅ ꯇꯧꯍꯧꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯨꯇꯤ ꯑꯣꯏꯔꯦꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯅꯦ ꯑꯗꯨꯗ ꯃꯣꯏ ꯈꯥꯕ ꯍꯥꯏꯗꯣ ꯃꯗꯨꯏ ꯃꯤꯗꯣ ꯊꯦꯡꯅꯔꯛꯄ ꯑꯗꯨꯏꯅꯤ ꯂꯤꯡꯖꯦꯜ ꯃꯆꯦꯅ ꯁꯥꯎꯅ ꯇꯝꯖꯔꯤꯕ ꯋꯥꯗꯣ ꯃꯥꯅ ꯀꯩꯁꯨ ꯈꯟꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯈꯥꯕ ꯊꯦꯡꯅꯔꯒ ꯏꯆꯦꯅ ꯀꯩꯗꯧꯕꯩ ꯁꯥꯎꯔꯤꯕ ꯃꯗꯨꯒꯤ ꯈꯥꯕꯗꯨꯗꯤ ꯏꯆꯦꯗ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯗꯥꯏꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯄꯩꯁꯥꯁꯨ ꯄꯥꯏ ꯃꯄꯥꯁꯨ ꯂꯣꯌꯔ ꯑꯣꯏꯔꯤ ꯑꯗꯨꯗꯕꯨ ꯏꯆꯦꯅ ꯌꯥꯗ꯭ꯔꯤꯗꯨꯅ ꯍꯦꯟꯅ ꯉꯥꯎꯗ꯭ꯔꯣ ꯏꯆꯦꯅ ꯆꯅꯨ ꯈꯔꯒ ꯁꯥꯎꯔ ꯂꯥꯛꯏꯉꯩꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯆꯅꯨ ꯃꯅꯥꯎꯅꯨꯄꯤꯗ ꯆꯩꯔꯛꯏ ꯑꯉꯥꯡꯅ ꯅꯌꯥ ꯇꯦꯛꯅꯤꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯥ ꯋꯥꯠꯂꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯀꯩꯀꯩ ꯋꯥꯠꯂꯤꯗꯣ ꯌꯦꯡꯍꯧꯀꯣ ꯂꯤꯡꯖꯦꯜ ꯃꯆꯦꯒꯤ ꯋꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯛꯏ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯏꯆꯦꯅ ꯀꯔꯤ ꯈꯪꯗꯅ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯅꯨ ꯉꯁꯥꯏ ꯈꯥꯕ ꯍꯣꯏꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯣ ꯇꯨꯝꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯝꯃꯤ ꯃꯁꯛꯁꯤꯡꯗꯨꯒ ꯌꯣꯡꯗꯒꯤ ꯑꯣꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤ ꯉꯥꯛꯇ ꯃꯥꯜꯂꯗꯅ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕꯗꯣ ꯃꯤꯅ ꯌꯥꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯑꯣꯗꯅ ꯑꯅꯝ ꯀꯟꯗꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯕ ꯃꯇꯝꯗꯒꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯁꯤꯗꯒꯤ ꯍꯧꯔꯒ ꯃꯥꯁꯦ
ꯑꯩꯅ ꯅꯨꯡꯁꯤꯌꯨ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯃꯃꯤꯡꯁꯦ ꯈꯥꯕ ꯍꯥꯏꯅꯒ ꯀꯧꯁꯤꯜꯂꯦ ꯑꯊꯨꯝꯕ ꯑꯍꯥꯎꯕ ꯑꯃꯠꯇꯁꯨ ꯀꯧꯔꯝꯃꯨꯗꯅ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗꯒꯤ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯏꯆꯦ ꯑꯝꯇ ꯆꯪꯉꯛꯑꯣ ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯤꯡꯖꯦꯜꯒꯤ ꯍꯌꯦꯡ ꯆꯠꯅꯤꯅ ꯏꯔꯥꯡ ꯂꯥꯡꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯝꯃꯤ ꯆꯅꯨꯁꯨ ꯑꯌꯨꯛꯀꯤ ꯙꯨꯞ ꯀꯠꯄ ꯂꯣꯏꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯤꯡꯖꯦꯜꯗꯤ ꯉꯁꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯈꯟꯅ ꯂꯤꯡꯖꯦꯜ ꯃꯆꯦꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯤ ꯆꯅꯨꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧꯗ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯥꯁꯨ ꯂꯤꯡꯖꯦꯜꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯗꯧꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤ ꯀꯥꯏꯅꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯄꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯔꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ ꯆꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯤꯡꯖꯦꯜꯗ ꯃꯩꯆꯥꯛ ꯄꯤꯔꯝꯃꯤ ꯂꯤꯡꯖꯦꯜ ꯈꯥꯝꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯆꯧ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗ ꯏꯕꯣꯆꯧꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯂꯣꯠꯁꯤꯜꯂꯒ ꯏꯕꯣꯆꯧꯅ ꯍꯥꯏꯔꯛꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯗꯨꯝ ꯀꯞꯃꯤꯟꯅꯗꯅ ꯂꯩꯔꯕꯣ ꯅꯅꯦ ꯊꯝꯕꯥꯜꯗꯤ ꯂꯥꯛꯑꯦꯅꯦ ꯅꯣꯏꯕꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯆꯅꯨ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯂꯣꯏꯔꯦ ꯂꯤꯡꯖꯦꯜ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯝꯃꯒꯦ ꯅꯪ ꯂꯥꯏꯒ ꯈꯨꯔꯨꯝꯕ ꯊꯣꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯊꯣꯛꯈꯤ ꯊꯝꯕꯥꯜꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯌꯥꯝꯅ ꯂꯨꯝꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯥꯎ ꯑꯗꯣ ꯊꯝꯕꯥꯜꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯨꯍꯜꯂꯝꯃꯤ ꯆꯅꯨ ꯃꯅꯦꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯂꯤꯡꯖꯦꯜꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯕꯣꯆꯧꯒ ꯂꯤꯡꯖꯦꯜꯒ ꯊꯣꯔꯛꯏ ꯂꯤꯡꯖꯦꯜ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯏꯕꯣꯆꯧꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯏꯕꯣꯆꯧꯁꯨ ꯃꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ ꯂꯤꯡꯖꯦꯜꯒꯤ ꯃꯀꯣꯛ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧ ꯃꯥꯡꯒꯣꯜ ꯄꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯏꯕꯣꯆꯧꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯏꯕꯣꯆꯧ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯃꯤꯀꯨꯞꯇꯣ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯂꯤꯡꯖꯦꯜꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯝꯅ ꯈꯪꯕꯒꯤ ꯊꯝꯕꯥꯜꯅ ꯂꯤꯡꯖꯦꯜꯗ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯏꯆꯦꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯣꯗꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯗꯧꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯂꯤꯡꯖꯦꯜ ꯃꯈꯣꯟꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯅꯦ ꯍꯣꯏꯗ ꯃꯔꯛꯇ ꯂꯥꯛꯑꯣꯀꯣ ꯆꯅꯨ ꯑꯋꯥꯕ ꯁꯛꯐꯝꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯇꯣꯏꯅꯤ ꯆꯦ ꯊꯣꯏꯕꯤꯒ ꯑꯩꯒ ꯂꯥꯛꯇꯣꯏꯅꯤ ꯊꯝꯕꯥꯜ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯕ ꯍꯧꯋꯤ ꯂꯤꯡꯖꯦꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯆꯦꯕꯨ ꯌꯦꯡꯅ ꯑꯗꯨꯃꯛ ꯆꯠꯈꯤ